अहानबदा मरुइबा पाउ पार्लियामेंट अमदी असेंबली दा चादा कुंट्रा होमदोय नुपी की रिजर्वेशन पीनबा खोंजंग चंगसिलुनबा दिल्ली की दमक मणिपुर दगी खोंजंग लोय कुंट्रा निथोय लमथाखरे ग्लोबल नागा फोरम न सिंदुना कोहिमा दगी लमथारखिबा नुमित निनी की नागा सोलिडिटरी वर्क नसी सेनापति योरक्तुना लोइसलगने इंडिया दा हौकिबा पुंग कुनमरी दा नौना कोविड-19 पॉजिटिव होइबा मियोय लिसिंग कुन चामरी गा सुफना मापन थेंगनक्रे मियोय कुंट्रा निथोयना लेखिद्रे खुरुमजरी दीपा सामुराइलाटपम ना पोनी न्यूज अपडेट पिजरी हौजिक पाउसंदों पिजरी अगस्त अमदगी मापन फाउबा वुमेन रिजर्वेशन बिल पास तौनबगीदमक दिल्ली की जंत्र मंत्रदा खोंजंग चंगसिलुनबा मणिपुरदगी इमा कुंट्रा निथोय ngasi इम्फाल थादोखरे ख्वाइरंबन कैथेल की तोंगा तोंगानबा इमा लुफ ऑल मणिपुर नुपी मरूफ मणिपुर कैथेल नुपी मरूफ अमदी रोड साइड वेंडर वेलफेयर एसोसिएशन की मिहुत कुंट्रा निथोय न सरुक यादुना चटखिबा ngasi की खोंगचट अदुगा मरी लेनना ऑल मणिपुर नुपी मरूफ की प्रेसिडेंट मैस्नाम ओंबी सखीना खोंगचट अदु लमथारादुना पाउमी सिंगदा फोंदोखिबदा चही कुनमंगा की ममांगदगी हौना पार्लियामेंट अमदी असेंबली दा नुपी सिंगी सीट रिजर्वेशन पीनबा तक्सिंदुना लाकली अदुबो हौखिबा लिसिंग अनि तरादा इंडिया की पार्लियामेंट सेशन मनुंगदा मतम अदुगी स्पीकर ओइबिरंबी मीरा कुमारीना पार्लियामेंट चादा कुंट्रा हुमदोय लेगदबा वुमेन रिजर्वेशन बिल राज्य सभा पास तौखी अदुबो हौजिक फाउबा लोक सभा पास तौदना लेरी मरम असिना हौजिक चथरिबा पार्लियामेंट की नोंगजू मिफमदा नेशनल फेडरेशन ऑफ इंडियन वुमेन की मखादा इंडिया की नुपी मियामना राजनीति की खेतनबा थमदना इंडिया की स्टेट कुंतरेट कुनिपान दगी नुपी सिंग लाक्तुना अगस्त अमदगी मापन फाउबा दिल्ली की जंत्र मंत्रदा लेप्तना खोंजंग चंगसिनगनी खोंजंग असिदा मणिपुर दगिसु नुपी कुंट्रा निथोयना सरुक यारुनबा ngasi खोंगचट असि लमथाबनी हाइना फोंदोखे पार्लियामेंट ता अमदी असेंबली दा रिजर्व नुपी सिंगी रिजर्व सीट थमननबगीदमक्ता अखोई भारत पुनमकी ओइना अगस्त की तारीख 1 दगिना तारीख 5 फाउबदा धरना जंत्र मंत्रदा धरना फंब चचरिबनी सिगुमदबा धरना फंब चचबसिदैदा अखोई मणिपुर दगी अखोई ngasi मिहुत कुंथ्रागनी थोइना सरुक याबा चचरि ग्लोबल नागा फोरम GNF न सिंधुना ngarangdagi कोहिमादगी लमथारखिबा नुमित नेनिगी नागा सोलिडिटरी वर्क ngasi सेनापति योरक्तुना लोइसिनगनी वन पीपल वन डेस्टिनी हाइबा वाखलोंदा पांगथोखिबा खोंगचट असिदा असम नागालैंड मणिपुर अमदी अरुणाचल प्रदेश ता खुंदारिबा नागा सिंगना सरुक्यारी किलोमीटर मरफू हेन चटकदबनी खोंगचट असिदा सरुक्यारिबा सिंगना मरामदा ngarang यौरक्तुना अहिंग अमा यारेक्लगा ngasi अमुक सेनापति की दमक खोंगसालखरे JNF की एडवाइजर डॉक्टर विशेर सन्यूना खोंगचट असिना नागा सिंगबु अमत ओइना पुनसिंदुना नागा की पुवारी अमदी लम सिंगबु ngakpagi पांदमदा पांगथोकपनी हाइकी Food Safety Administration Imphal West na Food Safety and Standard Authority of India ga khutsamnaduna wakathon amadi Eat Right mela ngasi pangthokre Eat Safe, Eat Healthy and Eat Sustainable haiba team da lamfelda leiba imagi hall da pangthokiba thoram aduda Director of Health Services Dr. Sasi Kumar Mangang Designated Officer Food Safety Administration T. Brozendro Khaba Maitei Deputy Secretary Health and Family Welfare Dr. Sonia Oinam Nasarukyaki Punna lamdam asida puthokpa potlamsing stall kunmanga dagi kuntra mukta utke thormaduga mari lenana designated officer T. Brozendro Khaba Maitei na hai Indiana ning tamlakpa chahi hufutara manga surakpaga loinana pangthokpa azadi ka amrit mahosaf ka mari lenana ngasi pangthokliba thoramasi khongna lamshang chatpa afaba machi oiba chinjak chasi haiba wakhalon adu miyam da paujel pibane aikhoi mioi bana khong lamsang chatpana khakchang da kanaba kya piri numit khudingi khong na chatpa haibasi physical exercise makhalamani lamsang chatpana cardiovascular diseases nagadaba kayadagi ngakthoi hakchang gi saruk sayang
ngakpigani hakchangi saru sayangi mapangal kangkhalhali hauzik yamna kanna nanariba layengba wadaba anxiety depression cancer na chingba hidak na layengba wadaba laina kaya asi khongna lamsang nungtigi chatpa physical exercise tawbada khara makhaida handahanba ngamgani haibadu ngasimyam da paujal piri masita sunatana eat right mela haiba mela asida tunga tunganba food business singna lamdam asida puthokpa masa masagi product sing adu utli nupi macha sing amadi mama oibi sing I watpana anemia kya naba thengnei adubu ICDS ki maikai nutritional oiba chinja kya fanganduna asigumba laina kya asi hantanaba kana honari haina mahakna makhatana phongdokhi ngasidi waklathon amadi eat right mela tawbu matamda partna achouba saruk ama lobiduna asigumba makalgi fortification gi maramda wa ngangbidana lecture pibidana amadi practically demonstration tawduna lakpiriba ichilina khudingmakta akhoi communicate tawnaba honajabani yamna maru oiribadi mayam sigi matakta akhoi manipur da leriba mi singase meat and meat items mayam ama chari adu ngasidi expert scientist la aga akhoi na chari ba meat singase hygienic oiribra oidabra meat karamna kakkani meat karamna preserve tawgani haibana singba singase research scholar scientist doctor sing lengbira aga akhoi de awareness pibibani india gi manung da leriba manipur su noma natraga nomadi akhoi soidana healthy india haibase masidaida akhoi je achangba mi oi amo oiragani akhoi su afaba chinjak chachi wakhal nuaina leina bohonasi hakchang phana tamsi akhoi kudamak singse masi nation pillar of the nation ni haibase kaudana akhoi miyam kudamakna mating leiba khunai amo ohenje haibu wapam kharati thamjaraga ai mayamdagi kainanabagi yathang lawjari Regional Institute of Medical Sciences RIMS ta khayatagi tumor mai pak na ngarang lothokpa ngamkhre Plastic and Reconstructive Surgery Department ki Dr. AK Ibohal na luchingba kangbu amana pung mapan chang na surgery tawraba matung ameloblastoma kauba khayat ki tumor lokthokuna khongdagi saruma chet ama lauraga khayat ka mawong manana semlaga amuk hapki operation adu da yaukiba Dr. Singadudi Dr. L Oken Dr. Nehar Sinam Dr. Sisi Ilangbamni amadi anesthesia na Professor L Deben Dr. L Ishori amadi makhoi ki teamni Imphal West ki manung da leiba electors amadi miyam gi electoral roll da ming chanaba gi campaign hongdokna bagi launch program ama lakadoriba August ki tang ama da pangthoklagani haina district asigi district election officer su oriba DCTH Kiran Kumar na linga ki oiba chairol amana thokrai August ki tang amagi ayuk pung 13 taba matamda DC office complex da leiba Kombirai hall da pangthokadoriba registration tawbagi campaign na juda Imphal West ki manung da leiba tongan ba political party sing NGO CSO sing na makhoi gi mihut amamam tharak naba khangali loina na miyam na su mapung fahan binaba cherol aduna khangalakli Bisnupur district ki Utlaw Mayai Lekai community hall da tha ama chufna chatharakpa cultural gi lamda nainaba thoram ama ngarang loishinbaga loina na gauralila release tawbagi thoram BJP gi president A Sardana athoiba mithung oiduna pangtokre Ministry of Culture gi meeting makada research center and traditional folk music Utlaw awang na sinkhiba thoram aduda khang hairaba oza guru kya saru kya ki lona Hindu dharma gi lamda wangangki amadi matam kuina urudraba gauralila khudol tamduna miyam da yenghanki thormaduda A Sardana haikibada ekhoina tungda haurakliba naha singda spiritual gi wakhalo ningthina khanghangadabani madutata ekhoi gi lakta santi amadi nushinaba purakani haiki thormaduda Bisnupur Jilla Parishad ki Adaksha TH Roma bainasu ekhoi gi mamal yamnaba culture bu yokhatuna tungda thaksi khasi leiba kunai ama oina bohna si haiki Wakalon manaba apunba wama kanglaipak na lakliba August ki tang kun meitei lona India gi nipan suba schedule da chankiba chahi kuntra mapung farapagi ningsing thoram Manipur Press Club ta pangthokani haina wama kanglaipak na thadurakpa cherol amana khangalakli thoram asigi manung channa lamdam asigi ayiba singna ijaba mamangda lairi koina phongdokhidriba Maton chongkhalakliba meitelol haiba hiram wahai pareng kundagi kuntra muk sangba saireng lakliba August ki tang 13 faubada wamada thajan birakna bakhangalakli
More da dengue case nongma nongmagi hengalakli ngarangsu nongna dengue case ahum thengnaduna More town da dengue case yankhai manga yokre ngarang nongna More hospital da leiba Christ diagnostic da test tawbada mioi ahum asi dengue nare haiba khangba ngamki mioi ahum adudi More gi turel wang malaikai dagi mioi ama ngamkhai veng dagi mioi ama aduga home guard veng dagi mioi amani District Malaria Department Technopol gi meeting makhada case thengnariba mafam sing aduda Special Malaria Unit Morena Jackson Thorang lapat khare matang asda break amatang lawminasi UGC na approve Tauraba Sivalik Institute of Paramedical Technology Chandigarh CPET amadi Saraswati Group of College da Nursing Paramedical Pharmacy Physiotherapy na chingba tambiningba singna admission tawbiba yaragani offer tawzariba courses sing adudi nursing da paramedical da pharmacy da amadi physiotherapy da courses sing asi tambiningba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akaknaba setni last date of admission na July 31st ni akupa marol gi damak aikhoi gi mobile number 9915337280 amadi 9501189248 ta call tawiro break ki matung de taramna okchari makhataba paw ong pizari India gi awang nongpok state singi manungda ing kumja lising ani kun ki April dagi ing kumja lising ani kunithoi gi March fawbada Assam na khut chalaba matungda siba amadi police ka khut thoknaba siba gi masing khwaidagi yamba state oire aduga Nagaland da khwaidagi yamdaba oire wafo masing Ministry of Home Affairs na MP Dr. Abdul Samad Samandi na hanglakpa unstated question amagi pakhumda phongdokhibani MHA gi data gi adun ngapigani MHA gi data aduna Assam da hairiba matam asida custodial death 41 amadi police encounter da mioi kuni thoi lekide Nagaland da custodial death ama amadi police encounter da ama Manipur da custodial death ani amadi police encounter da ama Meghalaya da custodial death kun amadi police encounter da ani Sikkim da custodial death taruk amadi police encounter da amata yaukide Tripura da custodial death taret amadi police encounter da amata yaukide Mizoram da custodial death Taramathoi amadi police encounter amata yaukide amasung Arunachal Pradesh da custodial death manga amadi police encounter da amalakide haina pali Meghalaya government na China da saba electric meter season abana India gi national security da chauna singnaba oirakpa yai haina TMC gi luchingba Saket Gokhale na phongdokhre Mahaki matungina Meghalaya gi yumthong khuding da China da sapa electric meters panduna season naba asina China na India da amuk hanna changlak naba mafam ama pibane haina phongdokhe masiga mari lenana TMC gi luchingba Saket Gokhale na Meghalaya gi deputy chief minister Preston Tinsong Rising na masigi matang da ayiba cherol ama thakre twin seater MiG 21 aircraft ama kaibada India gi Air Force pilot ani laikidre thodokasi Rajasthan gi Uttarlai Air Base tagi routine night mission gi damak pairakpada Barmer manakta ngarang numidang pung 8:10 rom chatpa doida thokibani hairi laibak thiba thodokadu da laikhidraba Air Force pilot ani itidi wing commander M Rana amadi flight lieutenant Abditya Balni Air Force pilot anina laikidaba nungaitabada phongdokladuna laikhidraba pilot anigi imung manunggi awabada su saruk yari haina Indian Air Force na phongdokibaga loinana thodok asigi matangda thijanaba court inquiry order amasu thokre hari Rahul Gandhi na ngasi Prime Minister Narendra Modi ki home state su oiriba Gujarat ki hauzik paliba lengakta dry state oina lauthokhraba lamdam asida nisagi potlamsing matau karamna fanglibano amadi mafia gi mioi singbu kanana kangkhatuna thamlibano haina Twitter gi khuthangda hangkhre ningsing bayai haukiba numit kharani asida Gujarat ta hu chenba yu thakpadagi mioi 13
Botat district amadi Dhanduka talukada laikidre amadi myoi kaya amana Laikanaki Gujarat Prohibition Act ki makhada Gujarat asi dry state lauthoktuna yu yonba amadi laiba thinglabani. Central Bureau of Investigation CBI na ngarang Yes Bank amadi Diwan Housing Finance Corporation Limited DHFL scam gi case kamari lenana investigation chathabada crore kaya gi oigadaba painting amadi khudang ngakpigane khudang ghari amasung atei atopa potlam sing pagat pangamkhre potlam sing asi mafong khangdana mangkibada senfam singdagi laibani hari Union Bank of India na luchingba bank tara taretagi chaurakna crore Lising kuntra manga chatu katara manga muki oigadaba senfam mafong khangdana mangkibagi case amaga mari lenana thigatpada potlam sing asi fagat kibani mangkiba senfam madudagi laikiba potlam sing adudi chaurakna crore manga ga dasmik Manga sinorongi oikadaba FN Soza lising amaga chamapan humfu mari ki painting ani SH Raza lising amaga chamapan yakai taru ki painting ama crore manga muki oikadaba Jacob and Co amadi Frank Mueller Geneva game kudangda ghari ani amadi crore ani rongi sana amasung diamond ni Mumbai da mapung oina thabak tawraga laiba company ani asigi chief managing director amadi director bu CBI na fagatuna makoi gi custody da thamkhrai Thasigi kuntarukta Belarda tamthiba mongda BJP gi youth wing gi luchingba Pravin Netar hatpada chenaba myoi ani Daksina Kanada police na ngarang fare faraba myoi ani adudi Jakir chahi kunmapan Savanur dagi amadi Safik chahi kuntaret Belardagi ne makoi ani Social Democratic Party of India SDPI amadi Popular Front of India PFI gi myoi ni haidi Police ki matung ina thaudok asiga mari lenana myoi kunma thoi romda wahang pahong chathakre hari Karnataka gi Chief Minister Vasavaras Baumaida Laikhidraba Pravin Netar gi yumda chatuna Laikhidraba gi loina bida che koina lupa lakun manga kusinaki Karnataka gi BJP unit na su lupa lakun manga pinaba lauthokre nakal amoromda Mangalore gi Surathal kapigani Surakal dalaiba textile gi dukan mamangda ngarang sakhang daba myoi kharana jahi kunhumdoi khakta ngairiba nupa ama hatoklamde thaudok asida Laikhidraba myoi asigi maming Muhammad Fazil Kawi Surakal manakta laiba Mangal Pete dagi ni hare mahakna thaudok aduda tamthina sokpadagi laikanaba ngamdana ngapigani laikanaba haiduna hospital da pukhalakpada lambida kanba ngamdana laikhidabani masiga mari lainana July 13 fauba Surakal Panambur Mulki amadi Baspe Police Station na konba mafam singda CRPC ki section 144 makhada athingba thamjin khare hari Union Health Ministry ki data gi matung inna India da hokiba pung kunmari asida nauna COVID-19 positive hoiba mioi lising kun chamriga sufna mapan thengna khre amadi mioi kuntra ni joina laikhidre masiga tharaga hojik fawbada laichadasna maram oiraga laikhidaba mi ki masing punna lakh manga lising kun taruk chaniga yankai nipan oikibaga loinana hojik India da COVID na naduna laiba mi ki masing na lakh ama lising nifu humdoi chamapan marfu nipan da handakhre
Positivity rate na chada mga dasmik ama ani oiki amasung fagatpagi chang na chada marfunipan dasmik marinipan oiki. Health Ministry gi matung ina hauzik fawbuda laina astagi ngaktok na ba laibak asigi oina crore chani ga sufna ahum hena vaccine kapthokre hairi. Loshilakpada marueba pau amo hana pizari. Parliament amadi Assembly da chada kuntra humdoi nupi gi reservation pinaba khongjang sangsilunaba Delhi gi damak Manipur da gi khongjang loi kuntra nithoi lam thakre. Global Naga Forum na sinduna Kohima dagi lam tharakiba numit nini gi Naga Solidarity Walk ngasigi senapati yoraktuna loshilagani. Amadi India da haukiba pung kunmari da nauna COVID-19 positive oiba miyoi listing kun jamri ga sufna mapan thengna kre miyoi kuntra nithoi na laikidre. Matang asta poni news update loisinjare midyen dabiru bapunamapu amuka hana khurumjari.